Naga political issue gi matangda center amasung IM na waroisin puraknaba yanakre. India government amasung NACN IM ani gi marakta sign tawnakiba framework agreement ta yumpham oiraga chahi kayadagi leragliba naga political issue gi aroiba waroisin ama puraknaba honabada center amasung IM ani gi marakta yanaba purakre. IM gi makok thongba official na phongdorokpada IM gi makok thongba lusingwa singi team amaga center gi interlocutor AK Misraga mifam ama pangthoki haide Dimapur gi Sumo ke dimada laiba police complex ta pangthokiba mifam adugi matungda IM gi lusingba RS Rising tangkhul na paumi sing da hai mifam adugi positive oiba phallama thoraklei IM amasung center ani gi marakta framework agreement ta yumpham oiraga waroisin puraknaba wafam da yanaba purakhe center amasung IM gi marakta ing 1997 dagi hauduna santi gi wari saduna laklaba matung ing 2015 gi August thada framework agreement adu sign tawnakhe Mifam aduda AK Misraga loinana Intelligence Bureau gi Joint Director Mandip Singha Tuli amasung Nagaland gi subsidiary Intelligence Director Don Josesu saruk yakhe IM gi member kunna sabati madu General Secretary TS Muibana lusingkhe Mifam asigi damakta Misra amasung Tuli yumsa kaisa numita Delhi dage Nagaland da thunglakhe amade Irai numita Delhi da muhankigane Center gi mahut silakiba lusingba singaduna NNPZ Naga National Political Groups के Working Committee ga tokhaina political issue asigi matang da wari sanagane tongan balaluglup tarena punba NNPZ ga center ga ing 2017 dage shanti gi wari sanaba haurakhi amade haukiba chahi gi November thada nakalani na agreed position sign tawnakhe NNPZ na solution ama purakpada ayaba pibaga loinana wari makata na sanabagi thabak satharaki amasung NACN IM ge maikai dagi tokhaiba flag amasung constitution gi demand da waroisin ama purakpa ngamdana leirakhibanei IM gi demand aduna maram oiraga chahi kaya chatharakiba shanti gi wari aduge aroiba waroisin adu thinthaduna lakhibanei apunba opposition ama saganaba Nitish Teswina Kharge amasung Rahul ga unakhre opposition party sing punsinaba lepnakhre Bihar gi chief minister Nitish Kumar amasung deputy chief minister Teswis Yadav na ngahan AICC gi president Malik Arjun Kharge amasung Congress lusingba Rahul Gandhi ga unaduna lakadoriba ing 2024 gi Lok Sabha mikhalda opposition party khudingmak amatoina punsinana bawarep lawkhre reserve forest area da Kanglon gi wangba sembat sagalamba structure sing thugai khre Chief Minister N Biren lusingba BJP lengang no umang amade lawpham sing kananaba changsilakiba khongjang gi saruk ama oina ngarang su Imphal East district ki manungsan na Koirengai gi lamdeng block ke compartment number 1 gi manungsan ba ibudo khuman pokpa laifamlen ge reserve forest area da Kanglon gi wang madalam acre 1.34 da nauna sembat sagalamba structure sing thugai khre